mayam ahan mamakta taram oksari loinana ngasi numidang waram da phong kiba tungan tungan ba pause sing ayam ba da phongna kiba headline sing amutang pathoksari KUKI terrorist sing na phamungda tumduna leijaba mioi ama makok ta nongmina kap tuna halamle sela madi sana pokre KUKI terrorist sing na seasonaba drone sing kapthana ba khulai CRPF ta senna khare leikhidre bisrubala gi masa anida mateng panglagani KUKI militant sing na sugnuda amuk hanna akanba mawongda landa chatharakre Manipur gi arm group sing amata oina punsinaba wakhalon pothokpiu fox na hairi kokomina lauthokiba public emergency na dukan thong lona khre mainam abhi pripak ki ming season aduna sel khairamagi damakta makhong kaptana warakhibani pripak na hairi Youths of Manipur na central amadi state lengak ta thokleba irang asiga mari leinana wafam kaya thamlakle loina nangasigi paw sandok na pijari ahan mada KUKI militant sing na sugnuda amo hanna akanba mawongda landa chatharakre pathok chari taminase KUKI khulai paiba singna sugnuda amo hanna landa ba horakre ngasi ayuk pung tara rom tarakpa matamda KUKI singna Churachandpur district ki manung chanba napat amadi lalon phai maikai dagi bom kapsinduna landa rakhipane hairi ba thodok aduda khulngakpa khunja ani aso apan nangki thodok asigi matangda press na phangba pawgi matung inadi soklaba khunja ani adu kakchinggi jiban hospital da laikanaram laba matungda sire hospital da refer tawkre KUKI khulai paiba sing aduna bom kapsinduna landarakpa aduda khunja singna so handuna nomai round khara kapki hairi hojik thodok thofamda ahenba security sangsinba haukhre hairi makha taba paw KUKI terrorist singna phamungda tumduna leijaba mioi ama makokta nongmaina kaptuna halamle sel amadi sana pokre hairi pathok sari jiribamda KUKI terrorist singa khulngakpasinga khut thoknabada KUKI terrorist mari sikre khulngakpa ma leikhidre hairi KUKI terrorist singna jiribamgi ningthem khunauda leiba mitai ahalama masagi mayumgi phamungda tumlingaida makokta nongmaina namlaga kaptuna halamle sel oina lupa lakh tara amadi sana likol puduna satkhre hairiba thodok asi ngasi nongalamdai ayuk pung mari makhai taramdai adwaida thokibani hairi KUKI terrorist singna minungsi yauduna nongmaina kaptuna halam labanu pa adugi maming yurembam lokendra singh kawi sahi humpum doini KUKI terrorist singna leikhidre lokendra ge yumda lakpa matamda mahaki loinabi amadi masanupi chu yumaduda lei hairi makhoi ni bu yumdagi mapal thokhalaba matungda lokendra na phamungda tumlingaida halambani hairi thodok adu thokhraba matungda KUKI terrorist sing aduna saijang khul tamna chatkhibaga loinana mafam aduda leiriba khulngakpa singda nongmai kapsinduna landarakibani hairi landarakpa aduda khulngakpa singi maikaidagi chu khut handuna nongmai kapki hairi khut thoknaba aduda KUKI terrorist marina siraga khulngakpa athauba amana leikhidabani hairi loinana KUKI militant singna sezinaramba khulai marisu khulngakpa singna phangba ngamkhre hairi KUKI terrorist singna sezinaba drone sing kapthanaba khulai CRPF ta sinarakre pathokchage KUKI terrorist singna mitai gi khultamna drone sezinaduna drone bombing gi attack chatharaktuna misi mina thokraba matungda centerna mityeng changlaktuna drone kapthanaba khulai CRPF personnel singda sinarakre hairi hiramasi gi matangda press na phangba pawgi matung inadi drone si UAS haiba India da saba drone kapthanabagi khulai makalasi yamna matik mayai leiba khulai amani hairi hanak Manipur da Assam Rifles ki battalion ani lauthokani hairiba asigi mahut sinduna lakpa CRPF ki kangbuda drone kapthanaba khulai asi sejinanabagi akhang ai sing yauri haina paw asina makatari